ahan mamagtada landamasi ko konweriba ibadaw ibenda upo ihan na set na thabo na zarwala na banggaling shinbiriba maya punamang po ikogmo na krunjet nasi Mars ke tarik kunmari English ngandi sukna kunjamari yai faraba nomaizing numid asida Vitasigi Sanglen asida Sangeet Natak Academy New Delhi Ministry of Culture Government of India ki sentang makhada numid kunni jugna sa thazarappa workshop 20 days workshop cum production Thanghairol gi lotion magi thormasigi mayai dangol election bigadoriba dignitaries sing pathang sitna kausin jawagi tanjalo zagi ngasigi thormasigi athoi ba mithungai gi pham nangda election bigadaba lolukna kausin jari ikai nazaraba bimen hanga charabada Khambam Lila Singh Director Jawaharlal Nehru Manipur Dance Academy bu Chief Guest ki pham nangda election bigadaba lolukna kausin jari loinana Thoram Mapo ki pham nangda election bigadaba ki damal lolukna kausin jari Pablo KH Sur Chandra Meetei Director Meetei Indigenous Thang-Ta and Cultural Institute Loinana Guest of Honor ki pham nangda election bigadaba lolukna kausin jari ikai nazaraba loina hanga charabada Samurai Latpam Nava Sarma Member Advisory Committee of Sangeet Academy North East Center Guwahati and President Rup Ragabu Mathang Sitna Nasigi Dai Selection Bidanaba Nolokna Kausinjari Thorungi may dangbalda dignitaries in election bikrabagi tungasida jamlaba lengyal khodol tabiranaba sinjalangjeri basingi maikai da nani sinjai Lengyal khodol damzakrabagi tungasida ngasigi thoramasigi sing na bamaira asibu ngasigi chuges na duching biduna chukhat binanaba nolokna ningsingjai thoramasi loiba phauba asoi namna banaba so I said no haina thongi zali Thorki makha sanghazara koina saihau isai khodol tamina ba ibung mutum bangkim chandrabu nolokna kausinjai
lenga suna makta butim biri palingi lenga suna makta butim biri ngasi pang jabana pari namum ai koi tarang wangi mi ko mangar tarang thogan makta bulang jarak na pari namum oi ba ai koi di kurai lana se chakka ba wang kai lana se dam da na wa oi ba taragi maina kan khibana taragi thogal phangjer pamatram da aral ahi ka yaurabas pandhoi lengoi timbana khanbi dabari tilang khagi parini khanbiyu palingi lengoi timbana ikhangi imoni pai manunda maktabu khanbiraga wangi mi ko mangarung nawai tahu imbiram haira tarang ngau khal khobang chanju taraloi idu kayali sin kongyang wana tabum tarang ngau khadu da hana hana kurum jari yam Sina ngasi pang thok jari ba thoram ngasi hau bagi loi ba pawati taba kaida ngasi pang tholi ba sigum kumza kuding ki tek ta kaida pang thok ba ngam pina bio haida tihen bang ba ma puma gi ngalo khadam na pari nam pum na man khobak chang jau tara loi du kaida disnya koya wa na ta ba hana hana kurum jarami lain thong ngasi pang thok chari wa thoram ngasi hau budai loi ba phawati ta ba kai du pin timbiri ba tan na pari nam pum nam pu thawyan pin biram haira tara ngalo khadu da hana hana mokta burum jari Sina nongdan makhalai na tarapar na pari wang basilai nongman wang yami kong amarong tara thogan phangjam soira bakada ngakpiyo lala bakada kanbiyong na pari khunjen yai bilin sirawa wang sakhibana wang hanjan jagi nina sakhibana nina hanjan jagi sang sakhibana sang hanjan jagi Tina sakhibana tina hanjan jagi hai hai sewa haya hai sewa tam jagi hai sari haya sasu hai haya hi Sayawi say kudol tamzakram matunda thoramasi taram no opa amsung nongi warol thamirana ba ibung mutum herazit mangang secretary MITTACI bonuluk na koksenjali ahanbamaktada lamdamsibu konbiriba ibai bungo madi imai be ma anibu tugunung dusina konsenjeraga ngasi koina pangthok jariba closing function 20 days workshop cum production Sangeet natak Academi New Delhi Ministry of Culture ki sentang makhada numikun nisum na satha jarakpa Thanghairol haina mingthonba workshop asi loisinbaga mari leinana bayai tangban da lengsen biriba Sibkeski Pampam Lam the Ringshing Biriba, Mingwin Hankasarabada, Pukrambam Bilas Singh, Director, Jawahar Nehru, Manipuri Dance Academy, Imphal, Busu, Ozabusu, MITTACI Ki Muhu Sinjaraga, Taram Uksa Bugaloi Nana, Ikai Kumna Bucheli. President Ki Pampam Lam the Ringshing Biriba, Mingwin Hankasarabada, K.I. Chandra Meetei, Director, Meetei Indigenous Thang-Ta and Cultural Institute MITTACI Ozabusu Taram no Ukse Bagaloidana Ikai Kumna Bucheli.
Guest of honor ki pampam lang da lengsin biriba mingoi na hangkasaraba oza Samurakbam na Basyarama, member advisory committee of Sangeet Academy Northeast Center Guwahati and President Rubra oza busu taram no uksabagaloy na ikai kumna buosari Leikai asigi ahal laman amadi marumapang kwai kibiksu taram no uksabagaloy na ikai kumna buosari ngasi aikoina pangthokjariba workshop asi loisenbagi thorunga mari leinana nungyoi ba waron kharadan thamjage Thanghairol haibasi thang haibagi maron aduni khongpham ahumda sungbodasu thang haibagi maron yauri khongpham tarukta sumna tanba sumna halakpa khongpham tara nithoi asina singdasu khongpham amaga loinana sungi masingsu Thanghairol kawi thang ani paiduna khongpham satuna leiduna sungduna hunduna haibusu Thanghairolni leitieng thanghaina haksangi phajaba phidupsing mityeng phajaba saubagi miyeng haksangi thongna thena leiba asina singba kaya leitieng haibagi kanaba fangi mayam khanabadasu thang ani paiduna ngakpa yanba mi mayamna question khraba matamda karam tauna thang ani na ngakthokani karamna yangani karamna lithokani asina singba leitieng thanghai haidrabadi aruba thangsep haibada mawong tade maramdi thang leitieng haibasi haidragadi aikhoi thang tamba matamda koigi performance tawpa matamda fighting kaya masu koi thang yanaba mayamasi thang leitieng Thanghairol asi haitaba sunga yade aduna haisi haitragadi akoigi thangi phidu phire miyeng nayeng asina singbada phajaba ngamde aduna maru oina aikoi Thanghairol asi haitaba yade haiduna aikoigi pandamda workshop kam production asi aikoina panthok sabani. Thank you. Thagajari Maghasa Thazarapasidi Ngasigi Thauramasigi Guest of Honor Gi Phamam Nangda Lengshin Biriba Pabung Bingwana Hangajarabada Samurai Latpam Nava Sarma Member Advisory Committee of Sangeet Academy Northeast Center Guwahati and President Rup Rahu Thauramasiga Bari Lenana Wafum Kradan Thambiranaba Pabung Gunoluna Kausinjari. Workshop solution na misida leksin biriba guys na biriba mesidi atoya mentu oi biriba chief guest Sri Mukram Milaj, a dynamic young artist, art activist, amadi explorer, artist kya photo piriba adum laba Jawaharlal Nehru Manipur Dance Academy director ena ahamok de kopam cheri ani shubata nesge mitasi ki kadai soiki de ki hai sene biri ma chama sukuli mo san Manipur ki amati countries ki Thang-Ta ki lamda sakta na honada Manipur bu India bu Pichini ki miyam sakta na honada acho
Todang Lobiriba, Kakuna Jariba, and Nibuno, Preston Mitasi, Sri K.H. Sustandra Meetei, Koknachari, Mandalim Goja Singh, Marumpang Singh, Artist Singh, Amati Media Beach in Alcotimaka. Mitasi artist, I say Mari Manga Manipur government ki coordinator oina aina lakchau matamda sigi pandemic ki covid ki mamangda yamna job so public so hai batare ching changba yad na lei matamda ching lam da koi Meetei na ana ki crisis na ka ba mamang ki crisis kaya matagi sum khatar poina nagagi lam da su Meetei na changda yam na hekta freely yam noai na ining tam na ai lam ni ko ka na changma ngam ki da ba tanja laki matam du da anasigi sarkar sigi chukli pai bi ba ikai kum na jari ba Sri Noktumam Biren Singh hek pai matam ni sarkar BJP ki sarkar lak matam da mahakna work matam sida aina a chobo thodang natrabasu thodang macha mani khanjaraga ai tobon toboni khanjaraga aina sang chinga samnadru lak chabai sisakpa moina music activist moina lak chaba chingni singi barak changal haina chaba makhoi ga chamina ba thakmina ba makhoi culture di manak changa kaanda sapina ba jagoi shamina ba wari watai yama sang la chahi kunthani phumu lak chaba duki kana bodo Sangai festival the funky koina hana changa kaanda Meetei ga tangkhul ga nagasing ga kari mari legi ka karama mari phataba legi habse khangdo boi khudom chab doina Sangai festival to jingeda mi pangatra ni wali dai challe as a coordinator of art and culture government of Manipur tampak tina taram iba adum laba tujung ban mai ta wari do chingyo bakam di siroi de lak bakam da ukhul de chat bakam da pungyar chat bakam atuki matik makhoi na Meetei nusi na lawjaram ba taram no chening do lak na khiba khajitang lak thokhi da man wajaram ba amokhan unaroidra ichelina o kai lecture ba do adu uru bakam da no ai khi mi ko to ngasi Mitasi gi artist sin se na festival do da Chennai festival ahan no siap kan chu like home trok long chali bam tampak di chat ki koi chili now artist sing amadi cyclist sing motorbikers sing amadi ukhul gaming ba popadi utri ba siro utri ba me andna cycle na ko na chat na imai bel sing bas chat na chapam galai chat na traffic kasi chin gi na lebu matam da nungai kibat Mitasi na tangkhul miam amadi Manipur miam pichiki miam da aina haijar bakan da Mitasi na lakpi na khoi culture haijar bakan lakta na ada Thang-Ta gi icha mayam du ro khiba makhoi technique makhoi gi kari haita haising ro khiba da kaya nungai ba kyam pe na khiba ado ini sini ngasi Alamai to ngasi workshop sida alang sing phajana puthok pi ramani khali hero ji bajar sing le biri bisin workshop yaudena tabi ba ma yaudena class yaudena alang semsu ya da bunina workshop ha se chaida amok anira ki takar wa bunina Sangeet natak Academi naga fan macha ma ga pi yaudena lady ba artist group mayam Academi mayam singsida bilasoi kya mating pang na sigi dance Academi ki Manipur dance Academi ki artist mayam
guru mayam ga tharak tana ngasi gi workshop sida ate mafam sida thingna jaba kan atu kimati akoi coordinate to aduga Manipur Dance Academy so leiram dragadi Manipur culture mapan khangnariba jagoi raski Rashri Bagachan na putoklamba mag semba jagoi ras kai do makhata na suk phajina kul pa phangam hen khali academy sile bidgi sum paling naina satra oja sing matang oja sing laktene ngasi guru mayam laktene pe potha kare amo anu guru mayam laktene to na systematic koina academy sile lakte ki ngasi adu ge cha thorpa khunda lekai de academy Sangeet natak academy makha da le mayam sigi coordinate ka to na sile lakpo oja sing ngasi Manipur Culture University da le bo jasing loin makayama production di producti Manipur Dance Academy de ki Jawaharlal Nehru Dance Academy de adu nei panjarips adu ngasi mitasinal achoba ngasi pigam de sum chawlok tana sum pitna lein happen te pan lakani kari lakani project lakani mitasina sire de herojit bo zamana ga he khaya ta kuda lakpi wa kai thil mai di mai bel 13 August ki mama ki program daga heroes daga to bi ki program ate program ya ai sing tha lo nai ba te adu ne ngas mana hai fat ki dai lakani nang function chiao ne ai bilas yau ni ma ga tam ni ai lakni man mai lakni ai naga ngasi hajen ngadi yam ni adu matam di like to bodina Sumba culture ki thang hai ki kuch pandiram thubu chungi thang kamai hai ni mi kamai thingani hujik le ba crisis sidhi thang gi tin gi ta yam kamai phade nomai maru ngatani nomai ka padi makhon thoktana ai grai le hai se ingnam khangi adu ka Thang-Ta tin dadi aram bai dadi equal the lady I would say, you never come up with a day. And among singer, yum the so the Thang-Ta, Sumba Mahi martial arts kit, Alaman the Pai Punatorma ma'am, Arop Tamambaka say, with a young singer, yum the so, how will you among singers from him at Johnny? None of the later crisis, the Nasi crisis, and we have been. Hai nitul ini hai buat pemilih. Big clubs big na. Community si kontra beri mga pelapun na lagi ni. Nusi na lagi ni bapa. Community ama na ani kai pematam da sang na si tha tarama tu ini tujuh jadi. Aku itu riba crisis macam si center na hekti ubujan nanti. Udah ngasi sang na jadi ni. Anak pa state tegal le maba aku na lai bak cium tadi. Lap na. Cingli baksa cinglon mapun di manung da sung lei ba shina aikoi pautam bina bana troga hekta makoi hekta sana uga da badu moi me amna di kana hona bini tana leader me amna hona bini tana crisis solution na bidi hona biri amarak su election sumulai aikoi elections aruba aikoi sumpam pam da ba Prajar sumpam pam da election crisis da awa na hana china bagi cha da ba thak da bagi tolo phang da bagi bayam sigawa mar elections kamai to to khanri matam ni asana ngasi to biri ba mitasi ki program se ki ai thamoi ki blessing bijara kanda amuk haina aikoi ki site ki bilas ki site ki ati ojas ni site ki aikoi ngam mating heng to bi aba aikoi mating Sangeet natak academy da ministry da koi khanga ja ba mayam sing da koi haija non jatana mitasi ki damakta aikoi mating panglo hona che ki haija se haija ga mayam Thakajari babu madhana sidinga sige thorama sige chief guest ki thamam langda lengshin bi ba ikai khum nazar ba
Ingon Hangajarabadan Krama Milasing, Director Jawaharlal Nehru Manipur Dance Academy, Thormasiga Mari Lena Nawa from Kranan Tamiranaba, Don Mingsinjay. Lamdam sibu korbi ba isu ikok man khurumjari masi Sangeet natak Academi gi Thang makada Meetei indigenous Thang-Ta and cultural institute ki sinbana ki closing function of 20 days workshop production Thanghairol haiba ki workshop mission gi thoro masida masigi President की परफॉर्म इलेक्शन बीजीवा ओजा KS Surchandra Meetei Director Meetei indigenous Thang-Ta and cultural institute ku kai khun bu uchari to masigi thoro masigi guest of honor की परफॉर्म इलेक्शन बीजीवा ai ki yamba Samurai Lapam Nava Sharma Member Advisory Committee of Sangeet Academy Northeast Center Guwahati duga President Rubrava so Kokman Kunjari Mangling Sin Biliva Ala Laigu Toro Masibu Pokun Pan Bigini Haidura Batu Leviva Artist in Mama Baba Landam Sigi Ala Waifuna Mokusu Kokman Kunjari Aduba Sibu Raba Toro Masibu Overest of any high electronic media, media, she knows hiding a little intelligently. The singer I had now heroji. See the singer Masaya Noizerasu, I could be Totoro Batamota Yamna Masaya performance, Ajana Tokiba, Anuigo Marata, quite a bit done by now, I may have the times again. You know, she can write okay, Hamilton Navana, performance, performance, and the Tamano, Manasu institution, Linkatana, Kano Honadana, the Rican Hanmotazuina, 26 January, Gimamanga, Yuba, Amaka Prime Minister, Pogida, Imagi Satra, Mani, Hetosi, Hawama. Natara mai satra singji porotana korotana ekoi riasil tawna korotana adagi kai mama thapok tawda Manipur culture si tasingna sawhan na mo hona bada yamna sawrama thawdang loba ai hajabaduni inauksi masalum jeraga su sodro podadi yam yangba aduga noi bida tanda ba haibadi ji thabani khangde angang tambi ni khangde oja guru ko dona khotra mahana jagoi institution si Thang institution sistema jagoi hakalaptana Manipur culture si Leikai art form singse Sakhanan the Yadi, Haidana Hona Viva, and the Koi Sina, Mateng Kana Pambidana, President Tawailo Bidana, and the Secretary Leikai Bakuna, Kana Hona Degi, a Wiki Shum institution, Yamna, my papa was a tiny island and a Tagase, have a wapam say, I have the Tamzeri. Aduga, Tasina, Mamanga, Wiki, and Sina, Wiki Jawai say Toba, Tang Toba, Haiba Posaksi, Yamna. Hangboy na ba posak ama haibadi miyoibagi tongan ba ama khangka tawega haibada koigi ningthau phan bagi chanabi ga leramba adu hujiki adu oidre tasena Thang-Ta asi manga tawriba Thang-Ta se aisu Thang-Ta se jasin khallaga jasin tamjai ana Thang-Ta sida asi mana tawriba se matam ga yamna chanaba posam oirami matam amada de koina Thang-Ta sida koina leiba na ami bani Leibai si kanjana mo hono bada Thang-Ta gi mahai sina ekoi Leibai British ki mai okta lepaga aduki mati thona phana maite alaman singna thengna dana ekoi gi Leibai si ngami bani ba adugo hojikti masim raba mamal yana ba Thang-Ta gi mahai sina hojikti ekoi gi school da college da university da hangatna education di lambi da aphap mari amakha thamaktana hojikti sagi professional oiba lambi amada sangakpa Oirapasi Hainai Litanakoi, Manipuri Mai Papane Tamjari, Aluga Thang-Ta Sida in a Tamjabasida, and hiding Badi, Masi Equina Amang Tintina Tami, Sunagi Lake, Tanglon, Kulon, Adu, Uziki Oidre. Uziki, Thang-Ta Sita Umatamda, Equina, Wazaguru Dagi, Equina, education that Pang the Mangan,
हाइबदी एकोइना क्लास 10 दा 12 दा BA दा MA दा तम मतमदा एकोइ जी ओजा गुरु खोइरमनबगी चनबिसि उबो फंगदे एकोइना थांगता तौब मतमदा माबु ताकपिरिबो ओजा गुरु जगोइबु तौरिबो सिंगुगी माकी ओजा गुरु सिंगसिना एकोइगी खोइरमनबगी चनबिमा ओजा सिना ताकपिबा एजुकेशन अमो होइना मरमदी रुओ अहलमन ओरगा खोइरमगदबनी अदुगा माइसि तौब मतमदा एकोइगी अहलमन सिंगसिना तंबीबो कैरेक्टर से हयेंसि करबो सुमा थबाम तौद्रोगदी एकोइ सुमाइ तौबो यादे फत्तबली चटपा यादे येंगाइदबा येंबा यादे तौहैदबा तौबा यादे अदुना नखोइ थांगता तौबो मतमदा एकोइगी वाखल हक्सांग फत्तबा यादे खाइदना एजुकेशन नि मंगालम का ओजाना तंबीबो अदुइ मथक्ता थांगता से तौबो मतमदा एकोइना मु करी कानै हाइबा मतमदा थांगता तौरबदी एकोइना नुपी मचा ओरबसु नुपा मचा ओरबसु मसागी सेल्फ डिफेंस हाइबा अमा ngathoksanabagi amaka amasu haire adui mathakta amu एकोइगी थांगा से सोंग मफन बायबसे तपना तौबा नतबनी नमाना तंबीरिबा सरि सरा थांगलोंगी ngasi मक तौदोरिबा उतकदोरिबा सिदा हाइरिबा ngang चोंगिबा ngang से मसा मौ फाबा हाइबदी कोइ स्पोर्ट्स की कोइना अतै सिंफम तौद्रगसु हाइबदी स्पोर्ट्स की लंबीदा थांगा तौरका नै मसा मौ फाबा मखक्सु लायबा सुगुम मयामसिगी मथक्ता टॉप टॉप अमना एकोइगी मणिपुर की थांगता हाइबा जगोई हाइबा कल्चर से एकोइना तौजरबदी एकोइगी मालेमना मसक ताकपदा चाउना थौदांग लौबो पोसक अमखक ओइबा अदुगा आई ngasiगी tanjasi लौरगा एकोइ तेंतकना इ पेगमो अमतंग संदोक्सगे अकोइ हौकिबा मार्च की तांग 13 एकोइगी अकोइ तमो सबोमंदा लेबा अकोइगी इंस्टीट्यूशन निमिता देवी नित्य आश्रमदा अकोइगी तांग 13 की फंक्शन अमा पांगथोखिबा मतंगा अकोइगी आर्ट एंड कल्चर डायरेक्टर एकोइ मणिपुर अकोइगी रिकमेंड तौबसिंग से एकोइगी स्टेट कला एकेडमी आर्ट एंड कल्चर अदुगा जवाहरलाल नेहरू मणिपुर डांस एकेडमी ने रिकमेंड तौरिबसिंग से सिगी मथक्ता एकोइगी स्टेट लेवल कोई स्क्रीनिंग कमिटी अमा सेम कांदा कोई येंजनदबा याद्रे हाइदना माना अमा सेमगा येंजलनी हाइ वापम अमका थंबीखिबा मदु कोई डायरेक्टर की वाखलोन अमदा मांगा कई वाखलोन अमदा हाइरमबदी याय अदुबु एकोइ जेन डांस एकेडमी दी एकोइ दी ऑटोनोमस बॉडी नी एकोइ दी आर्ट एंड कल्चर डायरेक्टर की मखादा एकोइ दी लैबा नते एकोइ दी संगीत नाटक एकेडमी अदुगा मिनिस्ट्री ऑफ कल्चर गवर्नमेंट ऑफ इंडिया की मखादा लैबा एकोइ दी अदुम इंस्टीट्यूशन अमनी अदुगा आइना रिकमेंड तौबसिंग असि ngasi एकोइ दी इनाउ हेरोजित की सुमाइ तौतना एकोइ दी अकोइना recommendation amka tawraka namana sangina taktagi aduga koi ministry of culture dagi koi senthal khara phangak pase aina masi ai gi lanai gi aina mi khudi ma pangtau da tawna chade maramdi aina tawjali ba recommend se koi gi samna ham da magi me jik le riba koi Meetei indigenous Thang-Ta cultural institution have se registrar body amani सिगुमबा रेजिस्टर बॉडी अमसे आइना रिकमेंड तौरका नमाना सेंथम फंगका दंगासी आंगांग सिंगसिदा सो उचनबगी तंजामा कल्चर से योखननबगी तंजामा मखोय उटनबगी खुदोंग चाबा अमा पिजबगुबा सिगुम मयामसे सिगुमना मथंग इंस्टीट्यूशन सिंगसे कोई खरगा मथंग खरगा पुथोरक्तना कोई कल्चर से योखन पाइबम कोइदोइने सिदगी ngasi एकोइ लंदम सिदा सिगी माइगेसिना हेरोजिना ओजासिंगसिना होनबिदना जगोइसि पुथोरे हाइबदी एकोइ इसिंग मरिक सिंगसि मयामसिदा पुंजलकादा एकोइ इसिंग अयाम कोइ पुखिदगी तुरेंदगी पातगी कोइ समुद्र वैरक्तोइनेबा अदुमाइ तौदना एकोइ खंजरिसिना मणिपुरदा लैबा आर्टिस्टसिंग असे योखननबगी दमक्ता aina recommend si tawjabani ai khara budi hena tawre mamang director na tawbasing dagi aina khara hena di tawjare maramdi ai artist amani artist amagi awabadi artist amana khangi artist amagi apam se ai khangi ba ai koi mi bese mi bi paisa pam da balai mi bi paisa hai se darkar we so pa matam da magi tamna ba chapa matam da lambi chapa da thaw han ba suma me am dai adubu aina artist amoi aina recommend hena tawjari maramdi ai koi institution sing asina paisa se ta kitang phanga ka da chigu ma so masa mayam se to ka da koi Manipur culture se yokhalakani haibigi da matane aina recommend masing yamna tawjari bese aduna art and culture director na magi wakhalorama da hairagasu zen dance academy gi koi maming panbida ba koi recommend tawjari besi su koi gi tongan ba koi institution sina to bo yare haidna koi tawjari bani ha ba pam du sengdoksari aina aroi bada haijening badi koi gi asigi function asida
ꯑꯩꯕꯨ ꯌꯥꯎꯍꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯟꯗꯤꯖꯤꯅꯁ ꯊꯥꯡ-ꯇꯥ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁꯤꯒꯨꯝꯂꯕ ꯐꯪꯁꯟ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯊꯥꯡ-ꯇꯥꯒꯤ ꯖꯒꯣꯏꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝ ꯎꯠꯅꯅꯕ ꯍꯣꯠꯅꯕꯤꯕꯁꯦ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯔ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯁꯤꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯃꯒꯤ ꯐꯝꯐꯝꯂꯥꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡꯑꯣꯏꯅ ꯊꯥꯒꯠꯆꯔꯕꯗ ꯄꯥꯕꯨꯡ ꯀꯦ ꯑꯦꯁ ꯁꯨꯔꯆꯟꯗ꯭ꯔ ꯃꯩꯇꯩ ꯗꯤꯔꯦꯛꯇꯔ ꯃꯤꯇꯩ ꯏꯟꯗꯤꯖꯤꯅꯁ ꯊꯥꯡ-ꯇꯥ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯊꯧꯔꯝ ꯃꯄꯨꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯔꯝꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ Masih ibu tahu dan tahu ukuran mereka masih tinggi badai dan beri bang pun mampu ukuran jadi closing function of 20 days workshop competition Thanghairol under the aegis of the Sangeet Academi New Delhi Ministry of Culture Government of India si makar tau jawni Reham beda कोई चिप गेस के हमम नाम लंचिंग बा सा हुकमबम विलास सिंह जवाहरलाल नेहरू मणिपुर डांस अकादमी इम्फाल आइना इकोक मन काय खुनबसरी मथंगा गेस्ट ऑफ ऑनर सावनापम अजान नव शर्मा एडवाइजरी कमिटी ऑफ संगीत नाटक अकादमी वसु यामना काय खुनबसरी ana nasi kita jadi bah fungsi lesi thang kemain tahu nama tahu keramna hai kita ke sepai lagi thangai kita ke ayam apa thang ke thangbi maron ke pergi cat kopa resume kopa alsikum barat tahu dong mayam asing lagi realiti na pergi ujagur na tampil apa port singse masih kemaina kaya lagi na hai tak berarti cari bah fungsi ada khutkit kuhai sigum sistem yang si munna kongba sangnya samna harga ujahoi ka ujana bohna to giba sari gama padani sasi semain tau kana apoi thang su pergi Thanghairol mapal lengan lagi ana isai itu saya padani sana raga nan lagi si sigi form dikai biya ti masigi raga saga padani sana sidegi tugairga pergi macam misai kan kompos tahu ini ya semain tahu kana Thang-Ta se kemaina hai kita ke se masih sih form je kahendana tahu nubu tamak tanga sih workshop se tahu jalani agar thang nasi koi gitu itu form ada lagi bang martial art kudu makta koi Manipur Meetei koi na mana tak berker lagi koi na Germany ti oi ba mo song khoi ki ina culture oina Thang-Ta sin chat pa deina ba mari si adana smai ta udana khoi ki Thang-Ta si ima ipa de gi ok pa si ba chandra label humje ok pa ni ba si ba label humje tambabu Thang-Ta tambu ko ye na khoi ko jaguru sinha takpirami ala pok pada kemain tahun ni si pada kemain tahun ni hingga macam kemain tahun ni si pergiran nanti jadi mai di tongan na mai am si loi na kahan biya tu yang dulu ba koi ke si do ma puki lain tu ki oi na koi kai biya tu ba thangpa ma moi na selain leram ni alu ka ngasi ki lagi dari ba fresh media singgu ngarang si yang wabi re ngasi kalau wabi re amasong Leikai ahalaman satu-satu pun makku kurum jaraga nasi giti matang esta ayu apun jelosin jaraga Thagat warang thabiran ba mitasi ki member KH Academi ko nalok na kausanjari nasi ya Pharaoh numit lamtagi taramai panba amazing numit asida Meetei indigenous Thang-Ta cultural institute na sinjaba adumwa we closing function Thanghairol haiba sigi matanga we
workshop kam production asigi thorum asibu yaubina naba na haijaru matamda koi achin ba thogai kaya ngoina birm laga asigi function asibu yaw taba yate hajana lembi rakraba koi gi siri puthamam bilas koi gi oza director oina su thokubi ba Zolan Nehru Manipur Dance Academy Imphal gi director afam sida koi gi program asibu yawi bagi temakta hainingai tana harau ba masung thal pondok sari asigi guest of honor oina election bi ba oza Samurai Pam Nava Sharma member advisory committee of Sangeet Natak Academy Northeast Center Guwahati amasung president Rup Raga oza si thabak yamna sinba koi oza amani usi matamda yamna sinba oirgasu MITTACI sinjariba program asida aroiba closing function asida yaudaba yade saruk yadaba yade haijunda koi lakpibagi damakta harauba sum thang phonglokchari aduga MITTACI asigi president oina pubiriba koi guru Khunthakam Surchandra Meetei thorom asigi thaubrel oina lengsibiba yaubibagi damakta thagatpa harau phonglokchari loinana koi sebau biru matamda harau harauna program asibu yaudaba yade haiduna koi lembirakhraba Leikai sigi ahalaman sing MITTACI gi founder member sing aduga koi gi artist sing gi guardian sing aduga koi gi mapang sing aduga koi gi culture bu pamjaba cultural activist sing kaya apam sida lengsin bi gi damakta thagat baharau phondoksari loinana koi gi MITTACI gi koi gi artist sing apam sida koi gi program asi haubudagi haudringai dagi hauna kadai da soi ke dagi kadai da soi bi ati haidunai koi gi hek haubudagi na mafam asida koi gi program asi loyo phauba lebi ba punumaku thagat baharau nuksai aduga loshalaku matamda koi gi ngasigi function asi loyo matungda koi gi program koi gi show production Thanghairol haibasi koi kangi phamda kulol tamjagani masida koi gi satra singsina utma tamda soikiba lankiba yarugasu mayamna nakpirakanda thorom asi loi phauba miyeng taminagi si haibasi hairaga mayam puno thagat baharau nuksai Thagachari patang sida formal function di loisinjari adubu artist sing phabang tak sida utang nekhet pirak na matano ning singjari didi dressing ga group photo matan nan nehau na ba Thanghairol Haibigidoriba artist singna Priyanka, Benaka, Rosivina, Jetunbala, Mona, amasung Anamika. Thoramgi ani subada thamjari thang leiting haiba Haibigidoriba artist na Lamnganba Manga. Ahum subada thamjari Lai Harauba. Sabigidoriba artist singna Ben Johnson, James, Biswanath, Akelis, Eleka, Bonika, Mirabai, amasung Sanjita. Maris Wathoraboina Thamjari, Chairol Zagoi, Stick Dance, Haibigadoriba artist W. Boinao, Manga Suba item Wina Thamjari, Thang of Yanaba, Haibigadoriba artist Martin, Thomas, Amasum, Surjaras, Loinana, Aroi Wathoraboina, Mayam Nakuno, Tamzagani, Das Avatar, Sabigadoriba, artist Gibina, Melody, Sophia, Devita, Punam, Amasong, Babina. Bininta Bibasiki, Pamanda, Madam Sidna, Lantuk Janagami, Thanghairol, Haibigadoriba artist Priyanka, Menaka, Rosivina, Jetanbala, Mona, Amasong, Anamika.
Lobirasi Thang Leikai Haiba. Stick dance, Sayon Zagoy, Hibigada artist na W. Boylam Singh. Lobirasi stick dance.
Saruk yabigedaba artist singdi Martin Thomas Suzaras. Lobi rasi Thang Yalaba. Aroi boyla thamjari drasa abarda jago isna saruk yabigedaba artist singdi Melody Sophia Denita Punam Babina Lobi rasi drasa abarda.
production Thanghairol. Check, 1, 2, 3.